United National Liberation Front UNLF ke humpu Suba Mapok Kumon Thouram Pambei luchingba UNLF na shinduna yawollup asigi 2nd Brigade General Headquarters Kakching Khunou Hongbiban da Pangthokkhre Peace Dialogue Chathaba Haibasi surrender toure haiba Natte haina yawollup asigi Acting Chairman Moirangthem Nongyai na phongdokkhre Mapok Kumon Thouram aduga mari leinana UNLF ke firal yawollup asigi Acting Chairman Moirangthem Nongyai na chingkhatkhe Loinana yawollup asigi lekhidraba luchingba amati Kader Singhgi ningsing khubamda haikat lekat tambaga loinana minute ani tumina leptuna ikai khumnabu utki Thouram aduda yawollup asi External Affairs ke Assistant Secretary Major K.H. Sanahalna yawollup asigi Central Committee na puthokpa chahigi warol thamki Toan ba Kanglup ke miyoi singna saruk yaduna Pangthokkhre Thouram aduga mari leinana yawollup asigi Acting Chairman Moirangthem Nongyai hai ngasi aikhoigi khunai asida matik chaba luchingba leitabagi mami ama chauna tariba asina miyamda langtaknaba ama pokhali aikhoigi khunai asida matik chaba luchingba watliba ase karidagino haibase kupna neinaba change yawollup ase idea of Manipur haiba sida chetna thazaduna masida yumfam oiduna horakpane yawollup asigi mington asi idea of Manipur da yumfam oibane Kanglup furup amakhaki khanduna mityeng nama khanbana chawkhatpa manaba khunayama purakpa ngamloi hauzik lamdam asida thokliba irang asida aikhoina amatta oibagi wakhalonda yumfam oiba idea of Manipur ase khak manghalloidabane India lengaka chathagadawriba Comprehensive Peace Political Dialogue asigi wahanthok surrender toure haiba natte wari sanaba khudingmak surrender tobani haina lobi yaroi hauzik lamdam asida oiriba fibam asida aikhoi masalgi marakta khetnaba wakhalon kaya leiragasu leibak nungshibagi amadi iramdam kaningbagi wakhalonde aikhoi khudingmakta leiba maramna iramdam kanbagi thabak thouram singda punna thengnaminase yawollup asigi Mapok Kumon Thouram ase miyamna mapung fahanbiba ase apen mapoi yawollup asina changsilakpa lebaki oiba thabak thouram singda miyamna mateng pangbiu miyamgi damak yawollup asina matam pumnamakta lepkani haina mahakna makhataki Peace talk haibase dialogue haibase masi surrender ke connotation ama sunat nati haibase mayamda thamjaninge surrender to nati ene sena sahi contract hai na 1997 da dina ngasi bawa sathre ba pose hoji chang na wari sanare ado hoji deadlock amale deadlock sino thok na honari indiana ado kamana moi yana ko ngamdo no ha bu khangdri ado masigi film amada ma khoju wari sanana ba honari ado na wari sanaba khuding maksing asi surrender to haina lawragadi ene sendo dia ko surrender to haina kari lawo durige haibune sigi posima ko hangba mathok tai hata adu ko bas ene sendo ko di samnaga thabak to riwa bayare sondana UNLF surrender to haina sendo iyo asodana wari sana ene sendo adu tinari yo sugu mas mayama male hata ar hojele ba Pibam sida thore ba masai jin ko ki committee ka tongari ba phir masida thore pa adu ba reality khara ko uri ba reality sida sida ka dore akoi da khunna ko ki thore adi ate maya ma thora ka da ko maite si kanna bo hora re good project kanna but haje ni ba poti masai idea of Manipur se I ko je pro kanna ki lance da idea of Manipur se ma kan do da ne ha ne Thouram aduga mari leinana Chief Guest ke warol piradna MU ke Department of History ke hanigi Professor Naurim Joy Kumar hai Manipur ki puwari ki tangka kamada mangkiba Manipur ki historical identity ase kanana ba hotnabagi maina chukiba organization ase UNLF ni karigumba puwari ki jentharakliba ichelasina furup amana nungaitaba kaya thoraklabadi mamangda kari tawki haiba ase ningsingdaba yade haukraba puwari amuk hana yengba mathau tai aikhoigi ipaipu sengna sagatlamba idea of Manipur ase ahing amada semkiba natte wakhalon ase prehistoric matamdagi sagalakhibane nation ama laknaba hotnabada aikhoigi layoikraba ipaipu seng tongan ba mechanism kaya sizinakibane lamdam asida khundaminariba tongan ba furup sing amatta oiba mityengda yengduna lakhibane adubu ngasi aikhoigi furup ase hinglibara haiba ase achauba wahangne ngasigi kaitharakliba khunai asigi machet sing ase karidagi oiraklibano haiba ase yawollup asina neinaba mathau tai haina mahakna makhataki
Manipuri identity as you can get over the Hydra, how to may so give up United National Liberation Fund. Masiki society as a solo film say, Kari Baragon or Nainabiga, Masik Kanbase, Masi was a more Matonis in A's. Masiki Porase, Masi A Kara, serious in Hajabadi, Barandi can go to the Hajiki. I society later than I Piran Pirate Hayam, some other society later than Piran Hayadu. Again, the party that society. Other societies here, a sympathetic Sakin more upon the Patrick. About the Amaba Nangoyaki, Thailand Topali at the day, avoiding Toda, Nagi, Arroyo Disipi, Nasi, democracy, Chapalavan, or everybody now. Democracy the day, avoid government, Aduna, final decision, government and the leader of final decision. Masiki Motamashi Abatunda, Nasa was up prior than Haiba, upon Masi book on the Davani. I'm a bolsa, could book to the Yam. Thouram aduda Manipur University ki Department of History ki hanagi HOD Professor Naurem Joy Kumar, Pambei na luchingba UNLF ke Acting Chairman Moirangthem Nongyai, Manipur Human Rights Commission ke hanagi Chairman Khaidem Mane, Manipur University ke Department of Economics ke hanagi Professor CH Priyoranjan, Manipur University ke Department of Anthropology ki hanagi Professor W. Nabakumar, retired IS Officer R.K. Nimai, social activist Jakir Singhamayum Amati, Maitei Pangal Council Manipur MP CM ki President MD Haji Arafat na, Mathang State na Chief Guest President Amati, Guest of Honor Oina Sarugyaki.